Manipuri Londa Mahi Masin Tamhana Bagitangai Fatabamadi Muru Ibasing, important and a necessity of teaching in Manipuri language, though with the MSFP President Rosana Pondoki of Home Sequay, Eshagi Eroll Eyek mutkhragadi, khunai asisu mangkhigani haiba kaudaba phayamhuni. Akhoi Eshagi Eroll amadi Eyek lejaba aduma ipur haiba tai mai teisi aduna akhoi Eyek lejara tongan tongan ba ji puru mayam leidi masagi mayek lejidaba maro lejidaba mingondagi waire gasina mayam sile adubu akhoi Eroll Eyek si he laithorapagi mami masum tarakpaduni aduna hauji tongan tongan ba akhoi NEP gi new education policy gi makhada masagi mamalonda tamjanabagi ayaba pirakpa jaga jaga mafum singda khoi implement tawbagi mafum su tamna hore aduna akhoi gi Eroll Eyek se masi mutkhrabta abdi khunai asisu mutkhragani mangkhigani kaudaba phai mafum se MSC gi mafum se so de takba karigi kira bole thambi masi I fully support tawjai maram de khoi fauna lon oi je khoi maitel lon Manipuri lon se dum oi maram de Manipur leiba furu kanglu kunthra ga mari recognize tawbado ko ni phung leiba jaga sida masa gi marul leijadaba masagi lon amaga se tangkul masel fauna daba arai kuki umbrella tupaga leiba kangu singjesu moi masel fauna daba marul dum loi lei adu last option si koi Manipur yoga de ko imalo maitel lon thum oi bine adu masi kai gum murki bata ga di Eshagi Eroll Eyek se murki bata ga koi lukani habja dum chumbo wafam mani masina dum fauna lon orga su lei haiba je ko na khanga leiba por amani malemda koi gi chaukhutpa lamjel lakta yawu matamda masagi marol masagi mayek leijaba masagi culture masagi identity masagi tradition leiba singje yamna Southeast Asia country manung da pingna Madura Asian country manung yengoga su Manipur su thoina adumba country among leiba da sop taba lamda mamu oiramani ngasi de khoi gi iyan po yan mayam ama leigiba khoi lon da khangde ama khangde sumba mayam jina maram mora kana ngasi de maning halpa kunai am oi and new education policy manung da sum up to 5 standard aduga up to extendable to 8 natraga madu kharen awang ba higher class book yae masagi lon da bhap ta hanna ba haiba pose khoi ngasi laik tamimne tamiba singje angang singsisu taseng na hagar simfa da far question bithoga position lepa aruga mak yam phangborom chatkre larik sigi manung da yariba mathibong masak singsi ningthi jana khangdabne laik se phakalaga hangu matamda question amamu like the yariba question ta ba set to kumungam da mayam yauri masuma maram sina oirakanda ekhoi taseng laik tu yariba posting se phajana ningthi jana translate toroga handoga bhap ta hanba taragadi mane ithopang ngam dabduna pot amu oiraga laik ti manung yariba kai modu wari ko na kango taragadi mangnom jum matong khona jarkana dum bhap ta ba hen ohengani habisi education gi policy makers mayamna kumna nainarangani khanarangani adu matungda new education policy sherma ko matamda masigi posida sumaini imalon madu masagi native language ta sumai to bahaiba posu hariba posini swais dai ko MSF na ngarang thamai wafam singas di sama kaknga yaudra wafam ni masi yam chumu wafam ni na isu thamjaningi aduna masi promote to budha ikoni yamna achobo thodang no mathok tai ngasi dai ko Eshagi Eyek lejariba mitei mek ane ko na hariba potse masigi potse ngasi ikona yamna khangjilaktaba pot am oi maramdi ipai posingi haktaktagi hauna mitei mek sigi mohota Bengali script na waira kande ko sinaraga iraga chatnabi pot mayama mangasiju print media sing da so mana Bengali script ori mitei mek oi ba mani katani leriba chena thamjaningi anu simu mayam yokhatpada sengotpuda koigi tasengna pakthok chautok no hona bada akoi punna thodang longina bu mathok tai masi MSF khatagi wafam nate Manipur leiba any civil society organization satraga organization individual stakeholder punamakna masigi posit thodang lominraga promote tongina hokdaba taragadi aikoigi Eshagi identity Eshagi culture Eshagi tradition Eshagi script Eshagi language no mulan bada isa su thodang lobo yawi haibada la loyana ismai thamjaki ya so hom thami